ꯆꯪꯉꯦ ꯃꯤꯡꯗꯣ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕꯗꯤ ꯑꯥꯔꯒꯤ ꯀꯧꯔꯛꯄꯗꯤ ꯑꯃꯤꯂꯨ ꯗꯤꯕꯨꯏ ꯍꯥꯏꯅ ꯀꯧꯋꯦ ꯑꯗꯣ ꯁꯤꯗ ꯃꯣꯏꯅ ꯃꯤꯡ ꯊꯣꯟꯕꯅ ꯍꯅꯤꯐꯥ ꯍꯥꯏꯅ ꯊꯣꯜꯂꯤ ꯃꯨꯁꯂꯤꯝ ꯑꯣꯜꯂꯛꯑꯕꯅꯤꯅ ꯑꯗꯣ ꯍꯅꯤꯐꯥ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯦ ꯍꯥꯏꯐꯦꯠꯇꯪ ꯅꯪꯅ ꯅꯤꯡꯁꯤꯡꯕꯗ ꯍꯥꯏꯐꯦꯠ ꯃꯤꯌꯥꯝꯅ ꯈꯪꯅꯅꯕ ꯍꯧꯕꯗꯒꯤ ꯑꯝꯇꯪ ꯇꯝꯕꯤꯔꯛꯎꯅꯦ ꯍꯣꯏ ꯑꯩ ꯍꯧꯕꯗꯒꯤ ꯇꯝꯖꯔꯛꯀꯦ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯃꯆꯥ ꯃꯈꯩꯁꯦ ꯐꯃꯨꯡꯗ ꯂꯩꯖꯕꯅꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8ꯃꯨꯛ ꯇꯥꯔꯦ ꯇꯥꯕꯁꯤꯗ ꯑꯩꯅ ꯁꯤꯁꯤ ꯀꯦꯃꯦꯔꯥꯁꯤ ꯑꯗꯨꯝ ꯑꯣꯟ ꯇꯧꯔꯒ ꯊꯝꯃꯦ ꯁꯤꯗ ꯑꯩ ꯀꯥꯁꯤꯗ ꯁꯤꯁꯤꯇꯤꯚꯤ ꯀꯦꯃꯦꯔꯥ ꯂꯩ ꯁꯤꯁꯤꯇꯤꯚꯤ ꯀꯦꯃꯦꯔꯥꯁꯤ ꯑꯗꯩ ꯑꯣꯟ ꯇꯧꯔ ꯊꯝꯃꯦ ꯑꯗꯒꯤ ꯑꯩꯅ ꯁꯨꯝ ꯃꯣꯏꯒꯤ ꯀꯦꯃꯦꯔꯥꯁꯤ ꯀꯅꯥ ꯂꯥꯛꯏꯖꯥꯠꯅꯣ ꯁꯨꯝ ꯀꯧꯔꯁꯨ ꯇꯥꯗꯕꯅꯤꯅ ꯀꯅꯥ ꯂꯥꯛꯏꯖꯥꯠꯅꯣꯅ ꯑꯩꯅ ꯁꯨꯝ ꯆꯦꯛ ꯇꯧꯕ ꯀꯥꯟꯗ ꯃꯣꯏ ꯖꯤꯞꯁꯤ 3-4 ꯊꯧꯖꯤꯜꯂꯒ ꯆꯦꯟꯁꯤꯜꯂꯛꯄꯁꯤ ꯎꯔꯦ ꯑꯩꯅ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯑꯩꯅ ꯆꯠꯈ꯭ꯔꯣꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯥꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯃꯣ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯁꯣꯝꯗ ꯅꯦꯠꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯅꯦꯠ ꯈꯤꯇꯪ ꯐꯠꯇꯕ ꯃꯥꯜꯂꯦ ꯑꯝꯇꯪꯒ ꯍꯧꯖꯤꯛꯀꯤ ꯃꯈꯥ ꯇꯥꯕꯤ ꯑꯗ ꯕꯔꯕꯔ ꯆꯦꯟꯁꯤꯜꯂꯛꯄ ꯎꯔꯦ ꯑꯗꯒꯤ ꯊꯣꯡ ꯍꯥꯡꯉꯣꯅ ꯍꯥꯏꯔꯦ ꯃꯣꯏꯅ ꯑꯩꯅ ꯊꯣꯡꯁꯦ ꯅꯤꯡꯊꯤꯅ ꯐꯖꯅ ꯍꯥꯡꯒꯦ ꯇꯧꯕꯁꯤꯗ ꯍꯥꯡꯕ ꯀꯥꯟꯗ ꯃꯣꯏꯁꯤꯅ ꯍꯦꯛꯇ ꯔꯥꯎꯟ ꯇꯧꯔꯒꯀꯣ ꯑꯩꯒꯤ ꯀꯥꯁꯤꯡ ꯑꯃꯁꯤꯡꯁꯦ ꯂꯣꯏꯅ ꯐꯃꯨꯡꯁꯦ ꯂꯣꯏꯅ ꯍꯨꯒꯠꯂꯒ ꯑꯉꯥꯡꯁꯤ ꯑꯩ ꯏꯆꯥ 2 ꯂꯩꯌꯦꯕ ꯏꯆꯥ 3ꯅꯦꯕ ꯑꯃꯅ ꯏꯄꯥꯝꯗ ꯊꯝꯈꯤꯑꯕ ꯏꯔꯦꯡꯗ ꯑꯩ ꯁꯤꯗ ꯁꯤꯗ ꯂꯩꯕꯁꯤꯗ ꯑꯉꯥꯡ ꯅꯨꯄꯤꯁꯤ ꯂꯧꯊꯣꯛ ꯃꯈꯥꯗ ꯂꯧꯊꯣꯛꯗ ꯐꯃꯨꯡꯒꯁꯤ ꯃꯥꯒꯤ ꯐꯝꯕ ꯃꯣꯏ ꯑꯉꯥꯡꯗ ꯀꯖꯤꯒꯥꯟ ꯄꯣꯏꯟ ꯇꯧꯔꯤꯅꯦ ꯍꯥꯏꯁꯦ ꯑꯗ ꯑꯉꯥꯡꯗꯨꯗꯤ ꯊ꯭ꯔꯤꯇꯟ ꯇꯧꯕꯤꯒꯅꯨ ꯃꯣꯏꯗꯤ ꯑꯉꯥꯡ ꯀꯔꯤꯝ ꯈꯪꯕ ꯑꯉꯥꯡ ꯅꯠꯇꯦ ꯃꯣꯏꯒꯤ ꯕ꯭ꯔꯦꯟ ꯁꯣꯛꯀꯅꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯉꯥꯡꯅꯤ ꯑꯗꯨ ꯁ꯭ꯋꯥꯏꯋꯥꯏꯗ ꯊꯣꯛꯄꯤꯒꯅ ꯅꯦꯠꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯃꯄꯥꯟ ꯋꯥꯏ ꯐꯥꯏ ꯇꯧꯔꯦ ꯃꯌꯥꯝ ꯏꯟꯇꯔꯅꯦꯠ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯒ ꯑꯣꯏꯅ ꯇꯧꯔꯦ khitang net nung na bahai tar swai ya mal mayam akhoi request tajari adu net kisu khitang problem leibani na akhoi upai ta ba khala je ana mapanda apet koi chanjigi apetun ken loksi opinion loksi adam habiru ada nasi ada pabi yani sini kan pamal legon net aduga sang pa hore moi sang ko ti thire ꯑꯉꯥꯡ ꯅꯨꯄꯤꯗꯒ ꯊ꯭ꯔꯤꯇꯟ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯣꯏꯅ ꯄꯣꯖꯤꯁꯟꯒ ꯂꯧꯗꯅꯀꯣ ꯀꯥꯞꯇꯣꯏꯅꯦ ꯅꯪ ꯅꯨꯄꯥ ꯄꯤꯌꯨ ꯀꯔꯥꯏ ꯂꯩꯕꯅꯣ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯤ ꯑꯩ ꯅꯨꯄꯥꯗꯤ ꯅꯣꯏ ꯎꯕꯗ ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯦ ꯀꯔꯥꯏ ꯆꯦꯟꯈ꯭ꯔꯤꯃꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯔꯥꯏ ꯆꯦꯟꯈ꯭ꯔꯤꯃꯣ ꯑꯩ ꯀꯔꯥꯏ ꯆꯦꯟꯈ꯭ꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯃꯇꯝꯗ ꯃꯣꯏꯅ ꯅꯪ ꯅꯨꯄꯥ ꯄꯤꯗ꯭ꯔꯗꯤ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯅꯪꯕꯨ ꯀꯥꯞꯀꯅꯤ ꯁꯤꯕ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯤꯁꯤ ꯑꯗꯩ ꯀꯥ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯁꯣ ꯄꯨꯔ ꯑꯩꯅ ꯁꯣꯁꯦ ꯍꯥꯡꯉ ꯀꯥ ꯈꯨꯗꯤꯡꯒꯤꯁꯤ ꯌꯦꯡꯉꯤ ꯐꯃꯨꯡꯁꯨ ꯂꯣꯏꯅ ꯍꯨꯒꯠꯂꯒꯅꯦꯕ ꯀꯔꯤ ꯂꯩꯕꯅꯣ ꯀꯔꯤꯅꯣ ꯇꯧꯔꯒ ꯃꯣꯏꯅ ꯂꯣꯏꯅ ꯐꯃꯨꯡꯁꯤꯡꯁꯤꯁꯨ ꯐꯤꯂꯥꯡꯁꯤꯁꯨ ꯇꯧꯔꯒ ꯀꯩꯗꯧꯕꯤꯔꯦꯕ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯀꯥꯈꯠꯂꯒ ꯐꯨꯕ ꯆꯩꯕꯁꯦ ꯇꯧꯔꯦ ꯃꯊꯛꯇꯗꯤ ꯂꯣꯏꯅ ꯇꯥꯏꯌꯦꯕꯀꯣ ꯁꯤ ꯃꯈꯥꯗ ꯇꯥꯗꯦꯕ ꯃꯤ ꯂꯥꯎꯕ ꯈꯣꯠꯄꯁꯦ ꯃꯊꯛꯇ ꯀꯥꯈꯠꯄ ꯀꯥꯟꯗ ꯑꯩꯒꯣꯁꯤ ꯀꯣꯛꯁꯤꯗ ꯒꯟ ꯄꯣꯏꯟ ꯇꯧꯔꯒ ꯅꯪ ꯅꯨꯄꯥ ꯄꯤꯌꯣ ꯅꯪ ꯅꯨꯄꯥ ꯋꯥꯔꯤ ꯁꯥꯒꯦ ꯁꯥꯔ ꯅꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯦ ꯑꯩ ꯅꯨꯄꯥ ꯐꯪꯗ꯭ꯔꯁꯨ ꯑꯩ ꯅꯣꯏꯒꯤ ꯃꯇꯦꯡ ꯀꯔꯤꯅꯣ ꯅꯣꯏ ꯇꯧꯒꯗꯕꯗꯣ ꯑꯩ ꯑꯗꯨꯝ ꯇꯧꯒꯦꯅ ꯍꯥꯏꯌꯦꯕ ꯑꯗ ꯃꯣꯏꯅ ꯌꯥꯔꯣꯏ ꯅꯪ ꯅꯨꯄꯥ ꯄꯤꯌꯨ ꯁꯤꯇꯅꯦꯕ ꯍꯥꯏꯔꯤꯁꯤ ꯃꯣꯏ ꯀꯔꯤꯅꯣ ꯀꯗꯥꯏꯅꯣ ꯀꯔꯤꯝꯇꯁꯨ ꯃꯣꯏꯒꯤꯁꯨ ꯏꯟꯇ꯭ꯔꯣꯁꯨ ꯇꯧꯔꯝꯗꯦꯕ ꯃꯣꯏꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯁꯨ aduga phek yengbadadi kamai tawge moido phek yengbadadi moise ai commando ni su hairoi ko commando su natte ko commando gi pidi setleba commando pi setleba commando gi pidi selena hai aduga kamai tawno masak mamin moi khumma lapra kamai tawi moi ayambadi khummi ai mi ahumdi masak khangaweba mi ahal amaga naha ani magadi masak khangawi moi je karamba kanogi wajam khangwa karamba kari oitor mo ai khangde adu haiba ngamde ahum dim sa khangwa ahumdi masak khangawi ai yengba khangwa hai bane ko uba khang ne hai bane adudi moi sida huji nang na haining base miyam da hai tai ne ko ngarang toibo sala ani masu pubi khre moin upu sa hang halaga aibo upu sang halaga la ani masu pubi khre ai na pai ba phone su pubi khre
ꯑꯗꯒꯤ ꯒꯥꯔꯤ ꯁꯣ ꯑꯅꯤ ꯑꯃꯁꯨ ꯄꯨꯈ꯭ರೆ ꯁꯅꯥꯁꯨ ꯄꯨꯈ꯭ರೆ ꯑꯗꯨꯗꯤ ꯄꯨꯟꯅ ꯀꯌꯥꯃꯨꯛꯀꯤ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯒꯥꯔꯤ ꯑꯆꯧꯕꯒꯤ ꯃꯆꯥꯒꯤꯒ ꯁꯣ ꯄꯨꯈ꯭ರೆ ꯑꯗꯨ ꯒꯥꯔꯤꯗꯤ ꯄꯨꯈꯤꯗꯦ ꯒꯥꯔꯤꯗꯤ ꯄꯨꯈꯤꯗꯦ ꯒꯥꯔꯤꯗꯤ ꯄꯨꯈꯤꯗꯦ ꯁꯣꯗꯤ ꯄꯨꯈꯤ ꯁꯅꯥ ꯄꯨꯈ꯭ꯔꯦ ꯂꯨꯄꯥ ꯂꯥꯛ 2 ꯀꯦꯁ ꯄꯨꯈ꯭ꯔꯦ ꯑꯗꯒꯤ ꯌꯨꯝꯒꯤ ꯁꯣ ꯑꯌꯥꯝꯕꯁꯨ ꯄꯨꯕꯤꯈ꯭ರೆ ꯒꯦꯠꯀꯤ ꯁꯣꯗꯒꯤ ꯆꯤꯡꯅ ꯑꯗꯣ ꯑꯔꯣꯏꯕꯗ ꯃꯣꯏ ꯀꯩꯀꯩ ꯍꯥꯏ ꯍꯧꯖꯤꯛ ꯑꯗꯒꯤ ꯃꯣꯏꯅ ꯂꯣꯏ ꯊꯨꯒꯥꯏꯔ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯊꯛꯇ ꯈ꯭ꯋꯥꯏ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯁꯦ ꯀꯥꯈꯠꯄ ꯀꯥꯟꯗ ꯊꯣꯡꯁꯦ ꯃꯅꯨꯡꯒꯤꯁꯦ ꯁꯣ ꯂꯩꯇꯦꯕ ꯁꯣꯁꯦ ꯑꯩꯈꯣꯏꯗꯤ ꯃꯤ ꯌꯥꯝꯕꯅꯤꯅ ꯑꯃꯅꯁꯨ ꯃꯤꯁꯇ꯭ꯔꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯃꯣꯏꯅ ꯄꯨꯔꯒ ꯊꯕꯛ ꯁꯨꯕꯒꯤ ꯄꯨꯈꯤꯑꯕ ꯑꯗꯣ ꯁꯣꯁꯦ ꯊꯝꯐꯝ ꯈꯪꯗꯕꯁꯤꯗ ꯁꯣꯁꯦ ꯍꯥꯡꯉꯣ ꯁꯤꯅꯤ ꯁꯥꯔ ꯑꯩꯒꯤ ꯁꯤ ꯁꯣꯁꯦ ꯆꯥꯅꯕ ꯌꯦꯡꯒꯦ ꯑꯩꯅ ꯑꯗꯨꯗ ꯃꯌꯥꯝ ꯅꯩꯅꯈ꯭ꯔꯦꯀꯣ ꯑꯗ ꯁꯣꯁꯦ ꯍꯥꯡꯕ ꯀꯥꯟꯗ ꯁꯣꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯊꯣꯡꯁꯦ ꯊꯨꯒꯥꯏꯔꯒꯦ ꯀꯥꯞꯄꯒꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯑꯉꯥꯡ ꯑꯃ ꯂꯩꯌꯦ ꯑꯉꯥꯡ ꯑꯃ ꯂꯩꯕꯁꯤda ꯄꯪꯐꯨꯗ ꯐꯨꯔꯒ ꯄꯪꯅꯦꯠꯇ ꯅꯦꯠꯂꯛꯑꯦ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯕꯁꯤꯗ ꯑꯩꯒꯤ ꯍꯦꯜꯄꯔꯒꯤꯅꯦꯅꯁꯨ ꯊꯝꯕ ꯌꯥꯝ ꯁꯥꯊꯤꯅ ꯐꯨꯕꯤꯔꯦ ꯍꯥꯏꯕꯅꯤ ꯁꯥꯊꯤꯅ ꯐꯨꯕꯤꯔꯦ ꯃꯌꯥꯝ ꯃꯔꯨ ꯑꯣꯏꯗꯦ ꯅꯦꯠꯁꯦ ꯈꯔ ꯆꯞꯄꯦ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏꯁꯤ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯔꯛꯏꯃꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯍꯥꯏꯔꯛꯈꯤꯕꯁꯨ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨꯅ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯈꯣꯠꯂꯣꯅ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯗꯧꯔꯤꯑꯕ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯁꯤꯗ ꯁꯥꯟꯇꯤꯗꯁꯨ ꯍꯤꯡꯕ ꯉꯝꯃꯔꯣꯏ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯒꯣꯔꯃꯦꯟꯅ ꯑꯣꯔ ꯀꯅꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯊꯤꯗꯣꯛꯑꯒꯅꯦ ꯑꯆꯨꯝꯕꯗꯣ puthopiraga langla lamjindo puthopiro akoi inaw nupa amasu sibada yaure aigi he nupagi manaw nupa amasu aduna sarkarna karino tawba yaba tawraga mi hatpasingdo puthopio masini hojik lengang na matik sawa dandi pibi oina haibani misi mina mayam yaure se supan mayam yaure hojik imung se tum chawung khangre karam mong su khangre aduga mising masak khangba yaw habi nang khang mai budi recognize tawba sidi tombani chawuni aduni adani haibadi yaw budi mi made sapsana khangani mi ani made ai sapsana khangani mi amadu de ai na phet u hawi uda aiden khangne habi khangani hojik uda identify taw ngamgani haibani masak khangba masak uhuba amani yawena haibani adu hojik ibe made kenodi kai lamdina singmode Singdadagina. Singdadamdagi ireng khana naga kun ama tai. Oh. Duga sida yum pala kun ebo. Net sik ngai tini. Net neting sappe supari torma. Supari torami. Ana sa supari torame. Supari de nai jajre hai na. Wo kin naga masani. Mai 4 min lekana to bita. 4 min de ku ka wa dun de kar to